Imphal West की District Administration Achatharapai Eviction Drive Puyaning the Fongdoktuna, Semkiba Association of the Victim of the Plot Owners of Thangal and Pauna Bazar Nangasi, Thangal Kaitil the Hangba Dukan Sing Thong London Yengsinkhre. Thangal Kaitil the Leba Dukan Ayamba Thong London Yengsinkhre. Adubu Pauna Kaitil the Oina Dukan Karak Thong London Manatana, Atay Dukan di Hangbagi Mamitaki. Panbay Abdi, Imphal West District na mangzona na notice amathokuna lambi ginagi at ladiba footpath matakta tongan structure sazinba amadi potchay thamzinba lawthoknaba khangan kiba laikrabani adubu footpath matakta potchay thamzinba amadi khaziliba sing lawthoklabasu yum dukan yauna tongan ba building sing lam henjille haiduna excavator sizinaduna thugaiba horakpadagi madubu yaningdaba phongdoktuna dukan thonglonbagi khongjang asi sangsilakibani Hana mida fajana feda information kamaina tu guide do gedo bano adu khallaga loimak information se loimak na pamjaba habide mi khitangi di hen bane mi khitangi hen da basu yawe adu di hojik di pulap na tu gaiba hawra bane akoi matam se pirakpa se man de haba nahan hairamba di hairamme adu akoi da hairamba ganda jingar di loimak la tokra bane akoi na adu matungda lakpa se jingar gi na te sidi mathak gi sul lai hai akoi na adu di khangjada ba